Manipur ki Central Jail da leiba Myanmar macha sing tathi tawoi na tawbire haina India for Myanmar ki founder Salai Dokharna Jail Authority da maral siriba si yumfam yaudaba aranba wafam ni haina Manipur Central Jail ki Superintendent SK Vadrika na sengdorakli. Imphal ki New Lambulan da leiba Central Jail asigi Superintendent asigi mahaki office paumi singa unabada Vadrika na makhatara duna haukiba June kuntareta India for Myanmar ki founder Salai Dokharna wire da pikiba interview amada Manipur ki jail da leiba Myanmar macha sing tathi tawoi na tawbire haina Jail Authority da tongan ba charge kaya tawkiba si laibak thibane. Manipur ki Central Jail da leiba Myanmar macha sing asi Jail Authority na tathi tawoi na tawba leite. Makhoi da thangna chanaba ising ningthina piri mayum gi myoi singa telephone gi khuthang da duma wari sana hanbagi khudong chaba piri DG gi standing order gi matung inna mathau tarabadi video calling fawba tawhanduna wari sana hali haina fongdokhi. Jail da leiriba Myanmar macha singna hunger strike tawi hairiba sisu tathi tawoi na tawi haibagi natte makhoi bu jail da gi thadok piu haibagi ni haiba wafam thamladuna Superintendent asina makhata na jail da leiriba Myanmar macha sing asi foreigner act ki makha da faraga court ki order gi matung inna jail da thazilakpani makhoi sing asi court ki ayaba order yaudana thadok pa yaroi masigi mathakta bail pirabasu Manipur da hauze irang leibana lenga ki policy amasung order gi matung inna Myanmar da deport tawgadabani hairi makhoi bu jail da gi thadok na ba lupa lising yankhai lawi hairi ba sisu jail gi authority ga hiram amata da mari lende jail gi legal aid clinic da free legal service pirabasu makhoi na private lawyer sing neklaga makhoi bu thadok na ba haina bada hairiba sanfam sing asi private lawyer da piramba yai haina su Superintendent nasina fongdorakli Mokhogi hunger strike se jendagi thado hai jendagi thado pe se khoina ngamde moide manamde moise ko na thajalakpani aidi god ke ayaba yaw da khoi thado pa ngamde haiba moina leriba ka berak tana khoi warta na isi changmane ba chang ka smai khoina ngamde mari khra tongna ba kan se moina ngode attack tawge tawbane adu re tra sai ga khoi tear gas ka kapne kan kon tawna ai rescue tawna ba adu ba khakta to pa moida khoina torture to ba khop kaim leiti phajana dum piri moida piri chainjang khoi dum tester dum piri moina tawre ba allegation se yamna base by police allegation adu na ina